Akaspan Imphal, Wahengbam Washington Pau Pajeri, Ahan Bada, Maruiba Pau. Manipura Hujik Tok Liberang Asilo Shilhana Bagidamag, Mihut Kambuama, Delhi the Chatuna Kendra Giluching Basing Tatakshiluna Baware Plow Cray. Ano Wachahi, Lisingani Kun Marina Lakpada Rastrapati Yauna Luching Bakayana, Miam de Yaipapau Jel Piri. Isro Nangasi PSLBC 58 Tagi Expo Set, My Partner Tagat Cray, Amasung. प्रधानमंत्री नरेंद्र मोदी की तमिलनाडु अमसुंग लक्षद्वीप की दुमितिनी के खोंगचत हयेंगदगी हौरगनी मणिपुर हुजिक थोकलिबा इरांग असि लोसिलहनबगीदमक मिहुत कांगबु अमा दिल्लीदा चतुना केंद्रगी लुचिंगबसिंदा तक्सिलुना बोवारेप लौख्रे Ngarang Imphal BJP Manipur Pradesh ki President A. Sarda Devi, Mantri Singh amadi MLA Singh na saruk yaduna pangthokkiba mifamda ware pasilaukibani. Mifam aduda hojik raijasida oiriba phibamgi matangda kupna khanakhi. Marakasida Mukhyamantri Nongthombam Biren Singh na hairi State Force tan handak leptana satharakliba attack asi National Security da chawna singnabani. Social media da thagatpa warola mada Mukhyamantri na hai Kendra amasung Raija Police na punna hotnaduna irang laksinaba honeringai serakasida makhatana irang thokanaba silleba miyoisinggi mathakta akanba thabak laukhatkani. Ariba sahi lisingani kulhumdoiba bidai pibaga loinana miyamna anauba sahi lisingani kunmaribu harau taramna okre. Delhi da anauba sahi haubagi harati Zandewalan Devi gi laisang da pangthokhi amasung miyamna Connaught Place sa punki. Mumbai dasu haukiba hingda Gateway of India Marine Drive Girgawam Chowpatty amadi atay mafam singda miyamna anauba sahi butaram na ogna bagidamak punki. Anauba sahi na lakpada Raijapal Anusia Uike Mukhyamantri Nongthombam Biren Singh yauna luchingba kaya na miyamda yaipa paujel piri. Raijapal Anusia Uike na mahaki paujel da hai Anauba sahi lisingani kunmari na lakpaga loinana Raija sida nungsi chana na hingminaba ing tappa porak na bagidamak amat taoy na honamina na bawarep laurasi. Raijapal na hai anauba sahi lisingani kunmari asi mamang sahi ga yang narubada he na nungaiba he na chawkatpa sahi oirasanu. Mukhyamantri Nongthombam Biren Singh na mahaki paujel da hai Raija di asigi itihas da haukiba tha nipalom asi khwaidagi khudongthiba tangkak ama oiri miyoi kayagi mamalyam labu punsi mangkre yum kai kaya mang takre Mukhyamantri na hai khangowdana horakiba kanglupki irang asina Raija sida leiriba mipum khudingmakta hakthengna natraka nakoina na sokhanbada natana lamdam asigi tongan ba jati kanglup singi marakta leiriba ing tappa masung shanti raksagi phibamdasu akaiba pire Irang asina maramoiduna sakhat thorangi thabak amadi sel thunggi thabak sing thinta haliba asi Raija sigi oinadi afaba khudam nate hainasu magna makata ki Power Forest amasung Environment Mantri Thongam Biswajit Singh Kendragi Mapal Thoram Raija Mantri Dr. Rajkumar Ranjan Singh yauna lusingba kayanasu miyamda anauba sahi lakpagi yaipa paujel piri Rashtrapati Draupadi Murmu, Uparashtrapati Jagdeep Dhankar, amasung Pradhanmantri Narendra Modi na sumiyamda anauba sahi gi yaipa paujel piri. Mahaki paujel da Rashtrapati na hai anauba sahi lisingani kunmari na mipum khudingmakki mafamda nungai yaipaba santi amadi chawkhatpa porakpa oirasanu. Raija sida Traffic Control Police na ngasi anauba sahi hauba numitka mari lainana lambi gi khudongthiba thodok thoktanaba akhanaba cheksil thorang lokhatli. Traffic Control Police Wing Gichero Lamana Hai, Nisha Charaga Gari Toba, Amadi, Traffic Niom Tugaiba Musingi Matakta, Motor Vehicle Ek Makada Tabak Lakutkani. Taurangasi Saruk Ama Oina Mapam Kayada, Manipur Police na, Lambida Chat Owoksing Check Tawagi Tabak Chatari, Miam Namasida, Mateng Pangbina ba Amadi Pam Daba Togdok Tok Tanaba, Pumna Honamina Nabashuhairi. Imphal is Dilagi Tumu Kongda, Narang Ayuk Bo Mamsung Nong may kapsilak pugi Togdok ta swak tuna laikan narakiba, Kulngak Komiyo Yadu, Narang Numidang Ateng Badalay Kidre. Bo Mamsung Nong may kapsilak pagi Togdok Aduda Mahag Tina Sok Padagi, Imphal gi Ras Medi City da laikan Naduna Lakpani. Asibak Jangadu, Zenimski Mokta Tamli. Indian Space Research Organization ISRO na ngasi Polar Satellite Launch Vehicle PSLV-C58 tagi X-ray Polarimeter Satellite Expo Set mai pak na thagat khre
ꯁꯦꯇꯤꯂꯥꯏꯠ ꯑꯗꯨ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯔꯤꯍꯔꯤꯀꯣꯇꯥꯗ ꯂꯩꯕ ꯁꯇꯤꯁ ꯙꯋꯟ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯗꯒꯤ ꯑꯌꯨꯛ ꯄꯨꯡ 7:10ꯗ ꯀꯥꯞꯈꯠꯈꯤꯕꯅꯤ꯫ ꯑꯦꯛꯁꯄꯣꯁꯦꯠꯀ ꯂꯣꯏꯅꯅ ꯁꯥꯏꯟꯇꯤꯐꯤꯛ ꯄꯦꯂꯣꯠ 10ꯁꯨ ꯀꯥꯞꯈꯠꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯚꯥꯔꯠ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯕ꯭ꯂꯦꯛ ꯍꯣꯜꯁ ꯑꯃꯁꯨꯡ ꯅ꯭ꯌꯨꯇ꯭ꯔꯣꯟ ꯁ꯭ꯇꯥꯔꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕ ꯁꯦꯇꯤꯂꯥꯏꯠ ꯊꯥꯒꯠꯄ ꯑꯅꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯔꯦ꯫ ꯏꯁꯔꯣꯒꯤ ꯃꯀꯣꯛꯅ ꯍꯥꯏ ꯑꯦꯛꯁꯄꯣꯁꯦꯠ ꯑꯗꯨ ꯗꯤꯒ꯭ꯔꯤ 6ꯇ ꯄꯩꯊꯍꯟꯕꯒ ꯂꯣꯏꯅꯅ ꯀꯤꯂꯣꯃꯤꯇꯔ 750ꯒꯤ ꯑꯣꯔꯕꯤꯠꯇ ꯃꯥꯏ ꯄꯥꯛꯅ ꯊꯝꯕ ꯉꯝꯂꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯁꯨꯡ ꯂꯛꯁꯗꯤꯞꯀꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯌꯦꯡ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯇꯤꯔꯨꯆꯤꯔꯥꯄꯜꯂꯤꯗ ꯚꯥꯔꯇꯤ ꯗꯔꯁꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ 39ꯁꯨꯕ ꯀꯟꯚꯣꯀꯦꯁꯟ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯑꯇꯤꯊꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯄꯥ ꯀꯣꯇꯤ 17,980 ꯍꯦꯟꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯈꯔꯒꯤꯅ ꯖꯇ꯭ꯔꯥ ꯍꯨꯟꯒꯅꯤ ꯑꯗꯨꯒ ꯈꯔꯒꯤꯅ ꯁꯪꯒꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯚꯤꯌꯦꯁꯟ, ꯔꯦꯜꯒꯥꯔꯤ, ꯂꯝꯕꯤ ꯊꯣꯡ, ꯊꯥꯎ ꯑꯃꯗꯤ ꯒ꯭ꯌꯥꯁ, ꯁꯤꯄꯤꯡ ꯑꯃꯁꯨꯡ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯌꯥꯎꯔꯤ꯫ శ్రీ ꯃꯣꯗꯤꯅ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯠ ꯀꯌꯥꯁꯨ ꯖꯥꯇꯤꯒꯤ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯀꯅꯤ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ శ్రీ ꯃꯣꯗꯤꯅ ꯂꯛꯁꯗꯤꯞꯀꯤ ꯀꯕꯔꯥꯇꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯖꯇ꯭ꯔꯥ ꯍꯨꯟꯒꯅꯤ ꯑꯃꯗꯤ ꯁꯪꯒꯥꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯂꯣ ꯇꯦꯝꯄꯔꯦꯆꯔ ꯊꯔꯃꯦꯜ ꯗꯤꯁꯦꯂꯤꯅꯦꯁꯟ ꯄ꯭ꯂꯥꯟꯠ ꯑꯃꯁꯨ ꯁꯪꯒꯥꯒꯅꯤ꯫ ꯔꯥꯖꯁꯊꯥꯟ ꯁꯔꯀꯥꯔꯅ ꯔꯥꯏꯖ꯭ꯌꯗꯨꯗ ꯗꯣꯃꯦꯁꯇꯤꯛ LPG ꯁꯤꯂꯤꯟꯗꯔꯁꯤꯡ ꯂꯨꯄꯥ 150ꯒꯤ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯉꯁꯤꯗꯒꯤ ꯐꯪꯍꯜꯂꯒꯅꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯚꯖꯟꯂꯥꯜ ꯁꯔꯃꯅ ꯍꯥꯏ ꯁꯕꯁꯤꯗꯤꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯅꯨꯄꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯇ ꯍꯛꯊꯦꯡꯅꯅ ꯆꯪꯍꯟꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯔꯥꯏꯖ꯭ꯌ ꯑꯗꯨꯗ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯕ ꯑꯃꯁꯨꯡ PM ꯎꯖ꯭ꯋꯥꯂꯥ ꯌꯣꯖꯅꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ LPG ꯁꯤꯂꯤꯟꯗꯔ ꯑꯃꯃꯝꯗ ꯂꯨꯄꯥ 500 ꯐꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯃꯨꯡ ꯑꯃꯃꯝꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯁꯤꯂꯤꯟꯗꯔ 12 ꯄꯤꯒꯅꯤ꯫ శ్రీ శర్మꯅ ꯍꯥꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯁꯕꯀ ꯁꯥꯊ, ꯁꯕꯀ ꯕꯤꯀꯥꯁ, ꯁꯕꯀ ꯕꯤꯁ꯭ꯋꯥꯁ, ꯁꯕꯀ ꯄ꯭ꯔꯌꯥꯁ ꯍꯥꯏꯕ ꯃꯟꯇ꯭ꯔꯒꯤ ꯃꯈꯥꯗ ꯔꯥꯖꯁꯊꯥꯟ ꯁꯔꯀꯥꯔꯅ BPL ꯑꯃꯁꯨꯡ ꯎꯖ꯭ꯋꯥꯂꯥ ꯁ꯭ꯀꯤꯝꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯏꯃꯨꯡ ꯑꯃꯃꯝꯗ LPG ꯁꯤꯂꯤꯟꯗꯔꯁꯤꯡ ꯂꯨꯄꯥ 150ꯒꯤ ꯆꯥꯡꯗ ꯐꯪꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯀꯦꯟꯗ꯭ꯔꯅ 13ꯁꯨꯕ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟ ꯁꯦꯝꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯅꯤꯇꯤ ꯑꯌꯣꯒꯀꯤ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ ꯑꯃꯗꯤ ꯀꯂꯝꯕꯤꯌꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯑꯔꯕꯤꯟ ꯄꯥꯅꯥꯒꯥꯔꯤꯌꯥꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯒꯅꯤ꯫ ꯁꯦꯜ ꯊꯨꯝ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ IAS ꯑꯣꯐꯤꯁꯔ ꯔꯤꯗꯚꯤꯛ ꯔꯟꯖꯅꯝ ꯄꯥꯟꯗꯦꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯒꯅꯤ꯫ ꯀꯃꯤꯁꯟ ꯑꯁꯤꯗ 2026ꯀꯤ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯆꯍꯤ 5ꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ 2025ꯒꯤ ꯑꯣꯛꯇꯣꯕꯔ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯍꯧꯈꯤꯕ ꯆꯍꯤ 2018ꯗ ꯇꯦꯔꯣꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡ ꯂꯧꯈꯠꯄꯒꯤ ꯆꯥꯡ 43.0% ꯑꯣꯏꯈꯤ ꯑꯗꯨꯒ ꯂꯨꯄꯥ ꯀꯣꯇꯤ 53 ꯂꯣꯝꯒꯤ ꯃꯥꯜ ꯆꯥꯡꯁꯤꯡ ꯐꯥꯒꯠꯈꯤ꯫ 2022ꯗ ꯇꯦꯔꯣꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ 130 ꯐꯥꯈꯤꯕ ꯑꯗꯨꯒ ꯆꯥꯡꯗꯝꯅꯕꯗ 2018ꯗꯗꯤ 19% ꯆꯥꯡꯗ ꯍꯦꯟꯒꯠꯇꯨꯅ ꯃꯤꯑꯣꯏ 725 ꯐꯥꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ISISꯀꯤ ꯀꯦꯁꯇ ꯐꯥꯕ ꯃꯤꯑꯣꯏ 75, ꯖꯤꯍꯥꯗꯤ ꯇꯦꯔꯔ ꯀꯦꯁꯇ ꯃꯤꯑꯣꯏ 194 ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯀꯦꯁ 19 ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯨꯞꯅꯒꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 15.8 ꯑꯣꯏꯈꯤ꯫ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯉꯔꯥꯡ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯉꯁꯤꯁꯨ ꯊꯣꯏꯅ ꯑꯍꯣꯡꯕ ꯂꯩꯈꯤꯗꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯍꯟꯅꯕꯒꯤꯗꯃꯛ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯀꯦꯟꯗ꯭ꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯨꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯅꯧꯕ ꯆꯍꯤ 2024ꯅ ꯂꯥꯛꯄꯗ ꯔꯥꯁꯇ꯭ꯔꯄꯇꯤ ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯏꯁꯔꯣꯅ ꯉꯁꯤ PSLV-C 58ꯇꯒꯤ ꯑꯦꯛꯁꯄꯣꯁꯦꯠ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯁꯨꯡ ꯂꯛꯁꯗꯤꯞꯀꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫